ngasi July ki tanga maning thaukaaba ayuki nungayai faraba numit asida Manipur Circle News na miyambo amang hana taramna okchari loina na maruiba pau khara update tawjari ahan mada pandam pau chede gi lokhachari khairamban ima keithel Joint Coordinating Committee for Peace na MLA Minister Singh cheikhre pathokchari Manipur da tholiba sahi helaba kanglup ki irang asi bungasi phawba loisinba ngamdriba as Manipur da leiriba MLA Minister Singh na masa masa gi chaukri konduna amadi center gi yaka yengduna leibadagini haina khoiramban ima keithel Joint Coordinating Committee for Peace na MLA Minister Singh bu cheikhre jiribam gi tongan ba relief camp sing da changjafam loduna leiriba mioi sing da mateng pangba lakhiba committee asina jiribam gi oiriba phipam obada MLA Minister Singh gi mafam da pendaba oina sairakhibani committee asigi co-convener Laisram Memana phongdokhibada Manipur da thokliba sahi helaba irang asi Manipur da leiriba MLA Minister Singh na center gi yaka yengduna thabak tawbadagi loisinba ngamdabani masagi maramdam da thokliba irang asi kadai da kari soiri khangdaba MLA Minister Singh amadi India leingak na masigi tekchak pomba pugadabani irang asi bu laksinaba tharakliba masing yamlaba Central Force mayam leiraba phawbada misimina amadi yummai thabagi thodok makha tana chatharibano haino wahang hangladuna masi punomak asi state amadi central government gi achouba asoiba amani haina maral sirakli tingbang khongchat aduda jiribam da leiba tongan ba CSO amadi maira paibi kaya so saru yakhi hairi makhataba pawsi pandam pawsi da gilokhachari uripo kendra gi BJP gi maru oiba mioi ohom congress ta yaukre pathokchari state asida lengak pairiba BJP party asi lamdom asigi myamna yaba party am oiraktre Maramasina state asida handak pangthokadoriba local body singi election amadi disingani kuntaret ki general election asida BJP asi sauna maithi duna Congress party na sauna mai pak lagani haina uripo kendra gi PCC member N Mahanandana phongdokre wafam asi uripo block Congress committee na sinduna uripo Baspati laikai da pangthok pahana uripo ta BJP gi maru oiba thaudang Pairamba social workers ohom Congress party da nauna changlakpagi harau tayamba okpagi thoramda haigibani thoramadda Mahanandana makha taraduna state amadi center na paliba BJP ki laingak asina lamdamasida tawriba thabak thoram sing asi myamna pamde amadi pendre haiba si handaki lok sabha election aduna yamna mayak sengna khangre loinana hojiksu state asida tholiba issue asibu loisinaba honabada BJP ki laingak asina tawriba thabak asida myamna pendaba lairi maramasina state asida pangthokadoriba local body sing amadi general election singda BJP asi sauna maithiragani asigumba phibam asi khangbadagi hana BJP da leramba mioi kaya party asibu thadokpa honare masigi manung channa ngasi uripo kendra gi oinaso BJP dagi maru oiba lusingba ohum congress ta yarakpani haiki